Turkey President Recep Tayyip Erdogan asi Iran gi terrorism regime buya baduga masagi citizen na paksan hatokpa misak ni haina Israel gi Prime Minister Benjamin Netanyahu kanni yaring de phongdokre ayha ki luching makhada Israel na makhata na Iran gi terrorism amadi makhoi gi proxy terrorist group singa akan mumung lan sok na kigani Erdogan di terrorist sing buni yaraga masagi Kurdish citizen jing hatokpa ngam misak ni haina Benjamin Netanyahu social media ki kuthang de phongdokre Gaza Strip genocide chataki amadi hauki bukumja 2025 ta sumun protila de attack to bagi matang da Benjamin Netanyahu amadi atai Israeli official singbu jail da namsin bi haina Turkey prosecutor singna wafam puklak khaba matungda haiba Benjamin Netanyahu na Erdogan attack asi torokhiban marak sida video ki kuthang thadokki warol amada Prime Minister Benjamin Netanyahu na hai Iran ge mayukta sathabalan asida इतिहासिक मोंग माई पाकली है क्लेम तौरी इरान की मयुक्त चथब मिलिटरी कैंपेन की लोद्री इरान की न्यूक्लियर खुलाई पाइनब की पंदम थुआबे है इरान की मयुक्त मिलिटरी कैंपेन तौर लोद्री अखोन तौदब क्या लेरी इतिहासिक मोंग माई पाकली है मयक सेंगले इरान की न्यूक्लियर खुलाई पाइब याबी फिवम नक्सिल्लप नोंमदे मिसाइल चा कया पुथोरप ngambagi mapangal lesilak maramna aikoina military campaign hokibani aikoi kokthakta leiramba siba changbagi threat ani do lokthok ngamgri hainasu mahna makhata ki Iran gi leikidaba supreme leader Ali Khamenei na leilung de yamna luna facility chemduna missile puthokpa amadi nuclear program lotlaga chathaba pamki makoina tokibasi B2 bomber aircraft na phawboda thugaiba ngamroidaba phibamdani Masida ikoina tuminalation biyaki di haina Netanyahu makhata ki hojik su Iran da thak wang invest tawraba uranium kg chamri gi mathakta leiriba adugi matang da su Benjamin Netanyahu madu diplomatic khongthang natraga force siznaraga nampu de lokthokani haina phungtokki video gi paujela do horakpada Benjamin Netanyahu Iran amadi makhoini yokatpa proxy terrorist group sing chaithokpa middle east ki map am putoktuna Makoina Ikoibu, Saram Min and a Hotnaraki. Howjik Ikoin oin a Makoi Saram Mitli Haiki. Makoi Matata Ikoin Kutakre, Ikoin Tawidabaka lady Hina Puntuladuna, Israeli leader Sina, Iran Bunikra Kulai Pahen, the Nabam Haki Punchiga Yam self to Hotnatun Laki. Lloyd and a Makatan a labaxing the Kutong Tiba to Kangan Naba Hotnaduna, Laki Hinazumak Makataki. Aduba labaxing a Maki Wafam Taroi. Mamang sahi Jun thada Israel na Iran gi mathakta kut thaduna akibagi palladu thwaiki haina Netanyahu na haike Iran gi makok thongba leader sing marakta khatna sainaba torakba uri makoi citizen sing gi dakaro yo phangnam hotnabada regime machine awaba kaya mayuknari terrorist regime masi hojikti yamna thina sontare Iran si hana Iran du natre haina Netanyahu na haike Israel di hena mapangal kangkhatle Aikoi mang takan na buhot na kibasing na hauji hinga na balanteng na di haina Netanyahu na makhata ki Syria dagi Yemen dagi huiti ki maikay dagi Lebanon na best over Hezbollah ki maikay dagi Israel threat oy na makaya du thuwai duna Israel ni yam na chaw na mai pakri haina su Benjamin Netanyahu na makhata na phungto ki haide yam na apik palebak oy jarabasu technology ki lamda khamtheng advance oy ba amadi United States na support to maramna akib amata leitab lebak oiriba Israel ga yamna manna ba mongda Japan su yamna aruba lebak am oirikli haina China ni yamna nungnang ba pokli haina article amada phongdokre hiram masigi matang da Ipak TV news na kopna thijalubal da phanglakpa report kharagi matung ina West Asia da Israel na oiriba phibam asigumna Asia da Japan hariba lebak asi United States ki matam pumbagi oiba military outpost oirakpa yai haina China ni yamna wakalware European Times ki report amagi matung ina West Asia da Israel na oiriba phibam asi mawong mato ahum na santok na takpa yai madudi ahan bada makoy asi US ki maikay dagi military oiba mating amadi diplomatic support phangba lebak amani ani subada Israel hariba lebak asi yumlo na balebak singdagi technology ki lamda amadi military da sakti yamna leiba yamni helli aduga ahum subada wathok lakko matamda yam nakai singdokpa mong action la kholi masi anamba matamda
threat ngakthoknanabagi damakta mangjowna khuthabagi mawngda tawbani hairi Israel gi mawng mata osi Japan asu nongmo nomagi lobe henglakle makhogi defense budget asi kumja 2027 da GDP gi chada ani yauduna prithibida defense ki lamda khwaidagi chawna sel thada balebak sing marakta amma oirakadori Japan na yamna thapna khutthaba ngamnabagi khurai paiba hokle makhoini US amadi Australia ga punna lan auraibagi thabak tawri amadi Taiwan amadi Japan gi ngaksel gi wafamsi apunbani haina phongna lawthokpa ngamle Japan gi matawosi lan yaujaru haina leijaramba adudagi landa ichang thawba lebak ama oirakpagi khudamni haina China na lawri haina European Times ki article aduda iki China na Taiwan da military action lakatpa matamda Japan na ngakthokna bohotnar kani haina Japan gi leadership na mayek sena khangalle West Asia da US ki shakti marum thupna Israel na thabak tawbagumna Japan na su US ki military mapangal makhada aruba khongthang kaya lakholakpa yai haina thajari China ga yamna nungaina da blebak sing oiriba Australia India amadi atai regional lebak kaya ga achetpa mari thamnaba Japan na kan hotnari masi Israel na Iran gi mayokta Gulf lebak kaya ga mari semgatpa adugi yamna manai haina article aduda haike Japan amadi regional lebak kaya ga marakta chungsinnaba amma lerekpa asina Taiwan bu tokhaina tahannaba China na hotnabada amadi Indo-Pacific ta China na panaba hotnabada yam apanbu oigani hairi ngasi Taiwan da lan thokpa matamda Japan United States of America amadi Australia soidani yausilakpa yai amadi lan hena pakthok puthorokani khalli madun maram oiraga sirmitlon da yamna thuna chaitheng pigani karbar da athing makaya amadi tourism da yamna akaiba thokani haina article aduda haike Japan military mapangal sengolakle haibagi wafam khakta da natana ibanate adubu Japan hairiba leba asi US ki permanent military base oirakpa yabagi phibam asida kibani hairi masigi phibam asi hena mayek singlakliba makai Taiwan bu khudum chanchinnaba China gi pandam hena mami samlakani haina thajari hainasu hairi article aduda makhatana ike hairi marak asida Turkey gi foreign minister Hakan Fidanna phongdorakkibagi matung inadi yeknaba thamdana leiba ngamdaba Israel Turkey lebakpo makhoi yeknaba lebakni haina semsaba hori kumja 2023 October gi tang 3 tagi hawrakiba Gaza lan adudagi Israel amadi Turkey gi marakta unkhatnaba adum lekiban Iran gi matungda Israel na yeknaba lebak thamba hawrakadoriba Turkey lebakni haina palladuna Fidana pawi sinel amaga wai sanabada phongdorki haukiba lebak popon mita Turkey kon Istanbul da leiba Israel gi embassy mamang da khulai paiba mi amaga police ka nongmai kapnabagi thodok ama thokhiba adudasu khulai paiba du siraga police officer ani su open nangki Israel gi embassy tamna target torpra natraga atopa target tawrubra haibagi matangdadi akaknaba maram khangba leitri aduba haujuk Turkey da Israel gi diplomat amata leiti haina hiram maduga mari lenaba officer sina makatana phungtokhi hai atopa pawamana India na ngasi China na India gi territory da semjin sajinba ming thonjilakpagi thawng adu akanba mongdi yaningdaba phongdoktuna asigumba yumpham yaudaba thawng asi kaidongidi yaba ngamloi ahoina du masina leibak ani ki marakta leinariba marida hena soksilakani haina phongdokre New Delhi gi akanba mongdi yaningdaba phongdor libu wafam adu Beijing na aksai chinda makhogi oiba ahum suba anoba administrative country ama linkhatle hairakpatagini Hairu mafam adu India na maning tamba territory ama oina aduma yengsinduna lakhi China gi maikidagi India gi territory manung chalib mafam kaya semjin sajinba maming thonana bu hotnal ibu thongadu reject tawi haina external affairs ministry gi wangangloi Ranthir Jaiswala na phungdokhi asigumba China na aranba claim sing toba holiba si yumpham yauda buwari de mapungoibani masina kaidongoi da asengbu oibi yaroi amadi makhoina hairakliba mafam sing asi Arunachal Pradesh ki manung chanban masi matam punambakta India gi thadokpu yaroi da mafam sing haina makna makhata ki Jaiswala na hai China gi maiki dagi semjin sajinba ming thonjilakpa sina India China gi leinariba mari asida asokpa lakani amadi tangdu leita da tholakani asigumba thong asidagi China na handokhigadabani masina leibak ani gi marakta on tainabu laknabagi lambi oirakani amadi bhab tanadaba thorokani haina mahakna phungdokhi media quality amada lakpa warol amagi pakhum piraduna
Jeswala na hai territory adugi chapcha maming di hai hibilati adubu New Delhi dagi phangba pauda Beijing na anubu country am assembly hai adu khaktani Maski tang kuntarokta China gi Xinjiang Uyghur Autonomous Region na Shenling country assembly hai na lothoke Masi Pakistan occupied Kashmir POK amadi Afghanistan maya da lay strategic region namani Masi India ga lonarib line of control haibidi LAC gi western sector ga su yam naksin da mafamani hairi Nakalam romda Global arm market India gi hengal liba thak adu uttuna laibak asigi defense exporting hojik phawbagi manungda matam punamaki oine yak lawna wangthre India ki defense export 2025-26 da lupa crore lising kuncha ni panga chamji kunmari yauduna hauji phawbagi khwaidagi wangba thaki record yore haibisi defense ministry gi data an ulli hauki chahi tara di yamna sathina pakthok jawthokpa amma uttuna 2016 amadi 17 da masi lupa crore lising amaga changa kunithoi dagi saruk kun mangaram hengatki export trajectory aduna marakta khajitang sothab yauragasu Tan wangkalak ba mo uli defense exporting asi 2018-19 da ahan boy na lupa crore lising taragi tangkak henki pandemic ki chai sing na khar hantaraki amadi madugi matung kumja 2021 amadi 22 dagidi yamna sathini hengalaki suknagi 2023-24 amadi 25-26 ki marakta export adu lupa crore lising kun mathogi sukna marphum doidagi lupa crore lising kun chan panga samji kun mai di hengatuna Indiana saba defense equipment amadi system gi demand hengalakibani India gi defense equipment asi kanana leiri India gi defense exporting asi 2016-25 phawgi manungda maru oiba leiba khara khakta da ayab export tawri India gi apunba defense exporting di chada kunipan Myanmar na leiduna leibak asina khwaidagi yamna leiba leibak oiri Mathang the Philippines na chada trama pulamadi Armenia na chada tramanga thangnaba amadi regional leibak singsu India gi defense pulam sing leiri Sri Lanka na apun export ki chada trahumdoi Mauritius na chada 8.3 amadi Sicily da chada tarukumba Indian Ocean region da leiba ithat leibak singsu India gi defense oi pulam singasi leptan leinari Khanongpok Asia ga India ga defense ki mari leina ba hengalak utuna Vietnam da su chada 5.5 ki potoksin leiri Afghanistan Bangladesh Morocco amadi Maldives kumba tai leibak singsu Indian defense export chada mangarom leiri India na yoliba potok karam makhal gino India ki defense export ki marui ba potok ti naval platform sing oiri jahaz sing na kumja 2016 lamadi 2025 ki marakta apun ba defense export sing chada yankhai manga oiduna Atay category puna muktagi yamni henki. Mathang da artillery system na chada traum di oiduna ani shuba khwaidagi chawba category oike. Masigi mathang da chada trani thoida missile sing nakna innari sensor sing amadi surveillance system na chada mapal amadi aircraft na chada turuk oiri. Apun ba India ki defense export sing chada 5.3 na air defense system sing. Aduga makhatan armored vehicle sing na chada 0.3 de leiri. Naval system da akan mo ing thamba amadi regional partners sing dagi demand chang naina torpana India ki defense export sing asi thunu angkhalna bagi maram oiri adubu makhal hena subusu oiri haina pawo sin makhatare